ngasisu mu mayamgidamak puduna lakchare chayon amagi sagonje numit khuding hapchariba horror story saktam hairiba wari sigi episode 1 amasung 2 description da hapcharamge tadaba sing yaurgadi 1 amasung 2 description da changbiu thabalgi mangal na farabasu nupi dugi mamaidi uba phanglamde makhoi homak kari tawgani haiba gyan tadana nupi aduda munne engduna ngahak leirame abungna kanano aduda lepidubo ha kina hanglame nupi adu kari sukumdana atappa khongtanga loinana makhoi tamna sum changsile makhoi om kibana amana mabu thadok naramde nupi ado sum changchila amadagi thabalgi mangal yaudaba yum madugi amamba jaga amada phat laisin khre nupi aduna laisin khibada makhol thokna haido aijin sanaramba thong nausing adusu tumin laik tarokliba mataw aduda makhoi gi masapumba akiba haiba mahakna asum langoi chanchilapugum mamit mana itak takatuna koilei duning tanja aduda makhoi ni leriba jaga aduda mi amana koine chatpagum tawre mataw aduda makhoi hum makhut samna duna yum madugi mapalumda chenthore yum madugi mapan tholakpadadi thabalgi mangana pungan yanduna lerme abungna bai sidi aikhoi hingnaba chelawrasi natrabdi aikhoi soidana thawai manglani nganbana chummi adubu karamna chatkani luribadi bungo kadaida karamna lerangani abungna mukhume mafam khangbasu nate aikhoi thidusibo kadaida no nganba thiba tabane phangdrifau makhoyum amata uina bungo bu thiba ure urak aduda chatuna asomdana bungodi urak aduda maikei khangdana koichin chenduna lari bungona sum chelakpada karigum amada khudi thijanduna laimaida upna turame bungo ngaihakti chaina khangduna laimaida tharo onduna le gyan hepe lakpada akoibdo sum yengle mahakna sum yenglakpada mahaki hek manakta nupi ma phambagum ure munna yengseluba matamda kiningai oirabi nupi aduna bungoda mangak pairep tawna yengle bungo kibana khonjal hauna laure aduga magna amuk mamai laithoktu nenglakpa matamdadi nupi adu ukhidra akibana masapumba yomsin kibana masado thaktak niktuna laikre somdana nganba hojik laukhridubu bungogi khonjal natro abungna soire mane pangap lapasu mandre lao kharduna saje makhoisu bungona laubudo tarduna bungobu kau-kauduna thire laibak phabadagi makhoi mari thengnare bungo bai noi karigino aibu thomda thadoklumibo noi kaya deleruge mabuni nusije nganmana khume aikhoina nangbu thadokpa nate bai aikhoisu nangbu thiraklisidi makhoi mari konsinduna ngaihak le makhoi mari pullabada pangal thongna hapkalakungum tawre romen naire sirabasu pulap siminase kaigi ki duino bungona mukhume chumme nongma natraga nongmadi sigadaba leiraba mioi mapokni abung aikhoi upai amadi thiba tabane mataw karamna nanthokpa yagane nganba mai hogase nongan mangairse aikhoi marida kari tawba ngamdoino abungna fare dudi nongan mangairse makhoi mari mai hogatnaba honari adubu mai hogatnaba sembado pakna chau haiba yadre yamna wana honaduna mai edo namdana hogale mai eduna chakatpa haurakpada makhoi ki masada kiramba akiba singdo khara makaidi
ꯀꯣꯛꯄꯒꯨꯝ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯩ ꯇꯦꯛꯇꯨꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃꯗꯤ ꯐꯝꯗꯨꯅ ꯃꯈꯣꯏꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨ ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯨꯞꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯗꯤ ꯃꯩ ꯑꯗꯣ ꯃꯨꯠꯇꯅꯕ ꯍꯧꯒꯠꯇꯨꯅ ꯑꯗꯨꯃꯛ ꯇꯦꯛꯂꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯑꯃꯪꯕ ꯑꯃꯨꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯁꯨꯝ ꯀꯨꯞꯁꯤꯟꯈꯤꯕꯅ ꯀꯔꯤꯁꯨ ꯎꯈꯤꯗ꯭ꯔꯦ ꯄꯨꯝꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯉꯥꯜꯂꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏꯅ ꯃꯩ ꯇꯦꯛꯂꯤꯕ ꯑꯗꯨꯒꯤ ꯃꯉꯥꯜ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯇꯩ ꯃꯐꯝ ꯄꯨꯝꯕ ꯃꯝꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯥꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃꯅ ꯈꯥꯡꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯏ ꯃꯈꯣꯏ ꯃꯔꯤꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯃꯩ ꯑꯗꯣ ꯃꯨꯠꯇꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕ ꯃꯥꯛꯅ ꯑꯁꯨꯝ ꯌꯣꯝꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯩ ꯑꯗꯨ ꯂꯩꯕꯅ ꯃꯈꯣꯏ ꯃꯔꯤꯁꯨ ꯁꯨꯕꯅ ꯀꯌꯥꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯦ ꯋꯥꯈꯜꯗꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯟꯗꯨꯅꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯔꯤꯁꯨ ꯌꯦꯡꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯃꯔꯤ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯤꯅ ꯐꯝꯂꯤꯕꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝ ꯅꯛꯅ ꯃꯤ ꯑꯃꯅ ꯂꯩꯃꯥꯏꯗ ꯃꯈꯣꯡ ꯑꯗꯨ ꯁꯤꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯃꯔꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯇꯧꯈꯤꯗ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯧꯒꯠꯂꯤꯕ ꯃꯩ ꯑꯗꯣ ꯃꯩꯔꯤꯛ ꯑꯃꯠꯇ ꯎꯗꯅ ꯃꯊꯟꯇ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯍꯨꯝꯃꯛꯏ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯩ ꯑꯗꯨꯅ ꯃꯨꯠꯈꯤꯕꯗ ꯃꯈꯣꯏ ꯀꯔꯤꯁꯨ ꯎꯅꯈꯤꯗ꯭ꯔꯦ ꯉꯥꯟꯕꯒꯤ ꯂꯦꯡꯕꯥꯟꯗ ꯈꯨꯠ ꯑꯃ ꯇꯥꯞ ꯄꯥꯏꯔꯛꯑꯦ ꯉꯥꯟꯕꯅ ꯚꯥꯏ ꯑꯩꯅꯦ ꯚꯥꯏ ꯔꯣꯃꯦꯟ ꯑꯩꯅꯦ ꯃꯥꯗꯤ ꯔꯣꯃꯦꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ ꯃꯉꯣꯟꯗ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠ ꯑꯗꯣ ꯅꯥꯀꯟ ꯑꯃꯗꯒꯤ ꯔꯣꯃꯦꯟꯅ ꯚꯥꯏ ꯑꯩꯗꯤ ꯁꯤꯗ ꯂꯩꯅꯦ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯉꯥꯟꯕ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯂꯦꯡꯕꯥꯟꯗ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯉꯥꯟꯕꯅ ꯀꯅꯥꯒꯤ ꯈꯨꯠꯅꯣꯅꯦ ꯁꯦ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯀꯅꯥꯁꯨ ꯈꯨꯝꯅꯔꯛꯇꯦ ꯉꯥꯟꯕ ꯈꯪꯀꯤ ꯀꯤꯕ ꯐꯥꯎꯔꯛꯏ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯣ ꯊꯥꯗꯣꯛꯁꯤ ꯀꯗꯥꯏ ꯊꯥꯗꯣꯛꯀꯨꯝꯁꯤ ꯀꯗꯥꯏ ꯈꯟꯖꯥꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯟꯕꯅ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯝꯇ ꯆꯪꯁꯤꯜꯂꯛꯑꯣ ꯑꯩꯈꯣꯏ ꯄꯨꯂꯞ ꯂꯩꯁꯦ ꯈꯪꯍꯧꯗꯅ ꯉꯥꯟꯕꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯟꯕ ꯑꯁꯨꯝꯅ ꯀꯧꯔꯛꯑꯦ ꯉꯥꯟꯕ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯎꯪꯈꯠꯇꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯃꯨꯛꯅ ꯑꯃꯨꯛ ꯀꯧꯔꯛꯑꯦ ꯉꯥꯟꯕ ꯉꯥꯟꯕ ꯚꯥꯏ ꯉꯥꯟꯕꯧ ꯔꯣꯃꯦꯟꯅꯁꯨ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯚꯥꯏ ꯉꯥꯟꯕꯧ ꯉꯥꯟꯕꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯈꯣꯏ ꯀꯤꯃꯟꯈꯤꯕꯅ ꯃꯁꯥꯗ ꯐꯣꯟ ꯌꯥꯎꯔꯤ ꯍꯥꯏꯕꯐꯥꯎ ꯀꯥꯎꯅꯔꯦ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯡ ꯑꯗꯣ ꯀꯤꯄꯦꯗ ꯃꯣꯕꯥꯏꯜ ꯉꯥꯛꯇꯅꯤ ꯉꯥꯟꯕꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯩꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯟꯅꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯄꯨꯜꯂꯦ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯊꯦꯡꯅꯗ꯭ꯔꯦ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯈꯟꯐꯝ ꯈꯪꯂꯛꯇ꯭ꯔꯦ ꯕꯨꯡꯉꯣꯅ ꯉꯥꯟꯕ ꯀꯩꯗꯧꯔꯒꯦ ꯀꯞꯂꯤ ꯍꯥꯏꯔꯦ ꯑꯕꯨꯡꯅ ꯑꯃꯨꯛ ꯈꯪꯗꯦ ꯐꯪꯅꯕ ꯊꯤꯁꯦ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯤꯒꯗꯕꯁꯦ ꯔꯣꯃꯦꯟ ꯑꯦ ꯑꯩ ꯐꯣꯟ ꯌꯥꯎꯈꯤꯕꯅꯤꯅꯦ ꯚꯥꯏ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯔꯣꯃꯦꯟ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯑꯀꯣꯏꯕꯗ ꯌꯦꯡꯉꯤ ꯑꯕꯨꯡꯅ ꯌꯦꯡꯉꯣ ꯑꯁꯣꯝꯗ ꯑꯝꯇ ꯀꯥꯞꯄꯣ ꯚꯥꯏ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯉꯥꯟꯕꯗꯤ ꯂꯩꯕ ꯊꯦꯡꯅꯗ꯭ꯔꯦ ꯃꯈꯣꯏ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯦ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯄ ꯇꯥꯔꯝꯃꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯥꯔꯨꯕꯗ ꯃꯍꯥꯛꯅ ꯂꯥꯎꯔꯛꯏꯕꯗꯨ ꯌꯨꯝꯗꯨꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯕꯨꯡꯅ ꯑꯁꯤꯗꯤ ꯌꯨꯝꯁꯤꯗꯒꯤꯅꯤ ꯉꯥꯟꯕꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯎꯔꯛꯏꯕꯁꯦ ꯔꯣꯃꯦꯟ ꯌꯨꯝꯁꯤꯗꯒꯤꯅꯤ
ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯕꯨꯡ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯟꯊꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯉꯥꯟꯕꯗꯨ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯑꯕꯨꯡꯅ ꯉꯥꯟꯕ ꯉꯥꯟꯕ ꯚꯥꯏ ꯉꯥꯟꯕꯧ ꯀꯧꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯃꯈꯣꯏ ꯑꯁꯨꯝ ꯀꯥꯈꯠꯂꯛꯏ ꯉꯥꯟꯕꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯃꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯐꯠ ꯆꯠꯈꯤꯕꯒꯨꯝ ꯑꯣꯏ ꯑꯕꯨꯡꯅ ꯂꯥꯏꯠ ꯑꯗꯨ ꯈꯔ ꯁꯥꯟꯅ ꯀꯥꯞꯄꯨ ꯚꯥꯏ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯗꯣ ꯃꯤ ꯅꯠꯇ꯭ꯔꯣ ꯂꯥꯏꯠ ꯑꯗꯨ ꯁꯥꯟꯅ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯆꯠꯂꯝꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯤ ꯑꯃꯅ ꯌꯥꯝ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯇꯥꯔꯨꯕꯗ ꯊꯣꯡ ꯑꯃ ꯃꯌꯥ ꯀꯥꯔꯞ ꯇꯧꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯗꯨꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯦ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯊꯣꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯇꯞꯅ ꯏꯟꯊꯣꯔꯛꯑꯦ ꯀꯥ ꯃꯅꯨꯡ ꯑꯗꯨꯁꯨ ꯄꯨꯝꯃꯝ ꯃꯝꯕꯅ ꯀꯩꯁꯨ ꯎꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝ ꯁꯥꯍꯨꯝ ꯑꯃꯗꯤ ꯐꯪꯂꯝꯃꯦ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯀꯩꯁꯨ ꯂꯩꯕꯗꯤ ꯎꯗꯦ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛꯀꯨꯝꯕ ꯑꯃ ꯐꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛꯀꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯊꯣꯡꯅꯥꯎꯗꯒꯤ ꯆꯪꯂꯛꯄ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯆꯦꯅꯥꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯌꯦꯡꯂꯨꯕꯗ ꯕꯣꯏ ꯑꯃ ꯑꯣꯏꯔꯝꯈꯤ ꯕꯣꯏ ꯑꯗꯨ ꯑꯕꯨꯡꯅ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯑꯍꯥꯟꯕ ꯂꯃꯥꯏ ꯑꯗꯨ ꯍꯥꯡꯗꯣꯛꯑꯦ ꯕꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯪꯒꯤꯅꯤ ꯃꯈꯥꯗ ꯐꯣꯇꯣ ꯑꯃꯁꯨ ꯅꯞꯂꯝꯃꯤ ꯐꯣꯇꯣꯗꯣ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯤ ꯐꯣꯇꯣꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯇꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯂꯥꯏꯠ ꯑꯗꯨ ꯊꯣꯡꯅꯥꯎꯂꯣꯝꯗ ꯐꯠ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯅꯤꯡꯂꯣꯝꯗ ꯈꯪꯍꯟ ꯍꯟꯗꯣꯛꯅꯩ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯅꯣꯏꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯃꯈꯣꯏ ꯑꯍꯨꯝ ꯀꯤꯕꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯁꯨꯝ ꯍꯜꯂꯦ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯇꯨꯅ ꯑꯃꯨꯛꯁꯨ ꯍꯦꯛ ꯍꯦꯛ ꯇꯧꯗꯨꯅ ꯀꯞꯄꯛꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯅꯨꯄꯤ ꯑꯗꯨ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯣ ꯂꯪꯊꯣꯛꯇꯨꯅ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯈꯥꯡꯅ ꯈꯥꯡꯅ ꯑꯃꯨꯛ ꯅꯣꯛꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯀꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯑꯕꯨꯡꯗꯤ ꯕꯣꯏ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯄꯥꯏꯗꯨꯅ ꯆꯦꯜꯂꯛꯑꯦ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯁꯝ ꯑꯗꯨ ꯊꯥꯗꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯟꯗꯨꯅ ꯑꯃꯨꯛ ꯆꯦꯜꯂꯛꯑꯦ ꯃꯝꯕꯅꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯝꯗꯦ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨꯅ ꯎꯕ ꯂꯝꯕꯤ ꯈꯛꯇꯗꯅꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯦꯜꯂꯛꯏꯕ ꯃꯈꯣꯏꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ ꯀꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ ꯃꯈꯣꯏ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯔꯣꯃꯦꯟ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯈꯠꯄꯗ ꯕꯨꯡꯉꯣ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯑꯣꯏꯔꯝꯂꯦ ꯑꯕꯨꯡꯅ ꯑꯦ ꯕꯨꯡꯉꯣꯗꯤ ꯍꯥ ꯕꯨꯡꯉꯣꯗꯤ ꯔꯣꯃꯦꯟ ꯀꯩꯅꯣ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯉꯁꯥꯏꯗꯒꯤ ꯆꯦꯜꯂꯛꯏꯗꯨꯕꯨ ꯕꯨꯡꯉꯣ ꯌꯥꯎꯗꯕ꯭ꯔꯣ ꯑꯕꯨꯡ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯁꯤ ꯌꯧꯔꯗꯤ ꯔꯣꯃꯦꯟ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯌꯥꯝ ꯋꯥꯠꯂꯦ ꯑꯍꯤꯡꯒꯤ ꯄꯨꯡ 1:13 ꯇꯥꯕꯗ ꯃꯉꯥꯏꯔꯤ ꯑꯕꯨꯡ
लाओ मखोइबु थिरुसे रोमेना मखोइबु खरमना थिगदबनो इबानीसु मखोइगुम सिबा तारब्रो अबुंगना कइनो नंग हाइदुबो मखोइ सिरमखिरोए बाय मफम अमदा सोइनन लेरमगनी लाओ मखोइ अनीना हेक चटके तौरपगा थोंग लोंदुन लेरम कादो मया कारे अदुगा तपना तपना नोमदुना लेरे तंजादुदा फोन की बैटरीसु मई लोइबना ओप ताथोखरे अबुंग मैखेत याउरिबो बाय रोमेना याउदे फोनसु ओप ताखरे अबुंग करोमदनो अखोइ अनीना चत्तोइसिबो अइसु खंगदे इबानी थादोकनगुमसि बाय लाओ अमममर अदुदा मखोइ अनि मामादुना लंबी थिरगा सुम लाए असुम लाकपदा थोंग हांगतोरपगि मखोल अमा नक्ना तारे मखोइ अनि चटलमदगी चप लेपि तंजादुदा पुमममलगा लेरंबा युम मदुगी बल्बसिंग अदु कुफेट काफेट मखोल तोकना खप्पा हौरे मखोइ अनि ममित मना इथक थकतुना ममित पांगबा ngamnamde ngayakti मखोइ अनि लेपतुना लेरमे कुफेट काफेट खपलिबा मैंगाल दुगी मंगादा मखोइ अनि लंबी येंगदुना थोकनबा होनरी अमुमुक्सु पुममममे अमुमुक्सु हेक्ता ngale कुफेट काफेट खपलिबा मैंगाल दुदा लापतकनना नुपी मा मतुंग ओंथोक्तुना लेपतुना लेबदो उरके ममलुरगा अमुंग हांथरकपददी नुपी दु लेरमद्रे मखोइ अनि चटकेदबा किबगुम करिगुम मफम अदुदा लेपतुना ngak खंजानदुना ले मय अदुसु अमुक ngan अमुक मम तौदुना अदुमा खपले